Manipuri Wari. Click the subscribe button and press bell icon to know latest new videos. Manipuri Wari hariba YouTube channel asibu subscribe tawduna yengbiriba amadi yengbiribi marupsingda karigumba amatang channel asigi maikaidige khanganjari madudi hariba YouTube channel asida thagaliba warising asi anauba akoigi application Dailymotion hariba application asida ju phangbiragani hariba Dailymotion asida hariba YouTube channel asida thagaliba wari kudingmak phangbigani aduga anauba wari amasu hariba Dailymotion hariba sida hana upload tawjaragani anauba wari ama mayamna sungsoi soidana masidaida miyeng tabiu amadi tabiu haiduna Manipuri Wari YouTube channel asigi maikaidagi mayamda wafam asi thamjari hariba Dailymotion hariba sida hangiba Manipuri Wari hariba sigi link aigi video asigi description da makhada pijaribani hariba description asida changbiraga hariba nauna hapakadaba wari asi sungsoi soidana masida hana yengbiu aduga hariba wari asi Dailymotion sida hapaba matungda sigi Manipuri Wari hariba YouTube channel sida sungsoi soidana amuk hapsarakani haujik hapiba wari paring asi loibaga kona hapakani aduna Dailymotion harisida hana wari anauba adu sungsoi soidana hapsaragani aduna mayamna Dailymotion hariba app asida ju changaga yengbinaba tolungna nishingjari. Thank you for all.